ꯃꯄꯥꯎ ꯈꯨꯗꯤꯡ ꯇꯥꯅꯤꯡꯗꯕꯤꯁꯨ ꯁꯥꯁꯤꯟꯅꯈꯤꯕꯅꯤ꯫ ꯉꯝꯂꯗ꯭ꯔꯦ ꯏꯁꯣꯟ ꯁꯣꯟꯊꯕꯒꯨꯝ ꯏꯅꯧ ꯅꯧꯊꯕꯒꯨꯝ ꯐꯥꯎꯔꯔꯤ ꯏꯕꯦꯝꯃ ꯃꯥꯒꯤ ꯊꯃꯣꯏꯗꯨ ꯉꯁꯤꯗꯤ꯫ ꯉꯥꯏꯔꯛꯏ ꯃꯤꯀꯨꯞ ꯑꯁꯤꯗꯗꯤ ꯏꯕꯨꯡꯉꯣ ꯃꯥꯒꯤ ꯃꯄꯥꯎ ꯑꯃ꯫ ꯑꯗꯨꯕꯨ ꯄꯨꯛꯅꯤꯡ ꯃꯥꯅ ꯋꯥꯔꯧꯔꯕ꯭ꯔꯥ ꯏꯕꯨꯡꯉꯣ ꯃꯥꯒꯤ ꯄꯥꯎꯗꯝꯗꯨ ꯑꯅꯝ ꯀꯟꯁꯤꯟꯕꯤ ꯁꯥꯔꯤꯕ꯭ꯔꯥ ꯏꯕꯦꯝꯃ ꯃꯐꯝꯗ ꯋꯥꯔꯧꯗꯨꯅ ꯇꯥꯍꯜꯂꯣꯏ ꯈꯜꯂꯤꯕ꯭ꯔꯥ? ꯃꯣꯟꯗ꯭ꯔꯪ ꯑꯃꯃꯝꯅꯤ ꯑꯅꯤꯃꯛ ꯃꯤꯀꯨꯞ ꯈꯔꯗꯨ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯂꯦꯞꯂꯤꯕꯗꯨꯒꯤ ꯃꯃꯥꯡ ꯍꯦꯛ ꯀꯣꯏꯅ ꯇꯦꯟꯖꯩ ꯑꯃ ꯂꯩꯕꯥꯛꯇ ꯆꯨꯛ ꯍꯥꯏꯅ ꯌꯨꯡꯈꯤꯕꯒꯤ ꯃꯈꯣꯜ ꯑꯗꯨꯗ ꯃꯤꯠꯌꯦꯡꯁꯤꯡ ꯑꯗꯨ ꯐꯠ ꯐꯠ ꯍꯟꯗꯣꯛꯅꯗꯨꯅ ꯃꯤꯠꯌꯦꯡꯁꯤꯡ ꯑꯗꯨ ꯇꯦꯟꯖꯩ ꯑꯗꯨꯗ ꯊꯝꯂꯛꯏ꯫ ꯄꯥꯔꯤꯡ ꯍꯦꯟꯕ ꯃꯈꯨꯠꯅ ꯀꯣꯜꯂꯗꯨꯅ ꯄꯝꯂꯤꯕ ꯇꯥꯏꯕꯪꯈꯣꯝꯕꯤꯕꯨ ꯈꯖꯤꯛ ꯍꯦꯟꯅ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤꯔꯛꯏ꯫ ꯆꯨꯝꯗ꯭ꯔꯤꯡ ꯅꯨꯄꯥ ꯑꯗꯨꯕꯨ ꯌꯦꯡꯂꯝꯕ ꯃꯤꯠꯁꯅꯥ ꯑꯅꯤꯗꯨ ꯄꯥꯡꯕ ꯉꯝꯂꯛꯇ ꯎꯁꯤꯟꯅꯗꯨꯅ ꯀꯣꯜꯂꯛꯏ ꯃꯥꯁꯨ꯫ ꯇꯝꯂꯤ ꯆꯤꯟꯕꯥꯜꯗ ꯏꯀꯥꯏꯅ ꯅꯤꯡꯉꯥꯏ ꯆꯥꯎꯕꯤ ꯊꯃꯣꯏ ꯑꯗꯨꯗꯒꯤ ꯇꯝꯂꯛꯄ ꯃꯤꯅꯣꯛ ꯑꯃ꯫ ꯃꯥꯏꯊꯣꯡꯗ ꯇꯝꯂꯤꯕ ꯃꯤꯅꯣꯛ ꯑꯗꯨ ꯑꯎꯕ ꯀꯅꯥ ꯑꯃꯅ ꯃꯇꯥꯡ ꯆꯥꯗꯦ ꯍꯥꯏꯅ ꯉꯥꯡꯅꯈ꯭ꯔꯕꯁꯨ ꯃꯗꯨꯒꯤ ꯏꯀꯥꯏꯕ ꯑꯃ ꯑꯃꯨꯛ ꯐꯥꯎꯕꯗꯒꯤꯗꯤ ꯉꯁꯤꯒꯤ ꯃꯤꯀꯨꯞ ꯑꯁꯤ ꯅꯤꯡꯁꯤꯡꯂꯗꯨꯅ ꯏꯀꯥꯏꯕ ꯑꯗꯨꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯜꯂꯒꯅꯤ꯫ ꯃꯣꯏꯔꯥꯡ ꯀꯅꯥꯒꯤ ꯃꯃꯥꯡꯗ ꯃꯇꯥꯡ ꯆꯥꯗꯅ ꯇꯝꯈꯤꯕ ꯃꯣꯏꯔꯥꯡ ꯃꯩꯔꯤꯅ ꯃꯩꯋꯥꯏꯔꯤꯉꯩ ꯃꯥꯒꯤ ꯑꯉꯥꯎꯕꯤ ꯊꯃꯣꯏ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯇꯝꯈꯤꯕ ꯃꯤꯅꯣꯛ ꯑꯗꯨꯅ ꯍꯦꯟꯅ ꯏꯀꯥꯏꯖꯔꯅꯤ ꯅꯤꯡꯉꯥꯏ ꯆꯥꯎꯕꯤ ꯃꯥꯒꯤ ꯃꯐꯝꯗꯗꯤ꯫ ꯃꯇꯥꯡ ꯆꯥꯗ ꯇꯝꯂꯤꯕ ꯃꯤꯅꯣꯛ ꯑꯗꯨ ꯄꯦꯟꯐꯥꯠꯇ꯭ꯔꯤꯉꯩ ꯆꯞ ꯂꯦꯞꯄꯤ ꯇꯥꯏꯕꯪꯈꯣꯝꯕꯤ ꯃꯥꯕꯨ ꯀꯩꯗ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯁꯦꯟꯅꯖꯕꯅꯤ꯫ ꯃꯥꯕꯨ ꯎꯗꯕꯗ ꯏꯄꯥꯏ ꯀꯟꯕꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯇꯒꯤ ꯃꯥꯕꯨ ꯏꯍꯦꯟ ꯍꯦꯟꯅ ꯈꯟꯕꯤ ꯃꯥꯒꯤ ꯃꯅꯥꯏ ꯑꯆꯥꯟꯕꯤ ꯂꯤꯛꯂꯥꯏꯕꯨ ꯅꯤꯡꯁꯤꯡꯂꯛꯄꯗ ꯃꯃꯤꯠꯇꯨ ꯁꯠ ꯄꯥꯡꯗꯨꯅ ꯃꯃꯥꯏꯗꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯏꯄꯥ ꯄꯥꯈꯠꯅ ꯃꯤꯠꯁꯅꯥ ꯑꯗꯨꯅ ꯀꯣꯏꯂꯩ ꯂꯩꯔꯝꯕꯗꯒꯤ ꯆꯤꯟꯕꯥꯜ ꯀꯪꯅ ꯀꯧꯔꯛꯏ, ꯂꯤꯛꯂꯥꯏ꯫ ꯃꯇꯥꯡ ꯑꯗꯨ ꯆꯞ ꯃꯥꯟꯅꯅ ꯃꯥꯕꯨ ꯄꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯃꯥꯏꯗꯨ ꯂꯩꯗꯨꯅ ꯅꯣꯡꯗꯝꯕ ꯅꯣꯡꯗꯝꯕ ꯍꯥꯏꯗꯨꯅ ꯀꯧꯔꯛꯄꯅꯤ꯫ ꯃꯅꯥꯏ ꯑꯆꯥꯟꯕ ꯑꯅꯤꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯌꯦꯡꯂꯝꯕ ꯃꯤꯠꯁꯅꯥꯁꯤꯡ ꯑꯗꯨ ꯁꯠ ꯃꯤꯠꯆꯥꯅꯤ꯫ ꯀꯧꯔꯝꯕ ꯃꯆꯦꯟ ꯑꯗꯨꯁꯨ ꯆꯞ ꯂꯦꯞꯇꯨꯅ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯄꯥꯔꯤꯡ ꯍꯦꯟꯕ ꯅꯨꯄꯤꯗꯨꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯄꯥꯈꯠꯄꯒꯤ ꯃꯇꯧ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯁꯤꯗ ꯂꯦꯡꯗꯅ ꯂꯩꯔꯝꯃꯨ ꯁꯤꯖ꯫ ꯇꯥꯏꯕꯪꯈꯣꯝꯕꯤꯁꯨ ꯅꯨꯄꯥꯗꯨꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯃꯤꯄꯥꯏꯕꯒꯤ ꯁꯛꯐꯝ ꯑꯗꯨꯗ ꯃꯥꯁꯨ ꯍꯥꯏꯔꯛꯏ, ꯑꯩ ꯃꯈꯣꯏꯕꯨ ꯌꯦꯡꯂꯨꯈꯤꯒꯦ ꯃꯆꯥꯏꯕꯨ꯫ ꯋꯥꯗꯨ ꯆꯞ ꯂꯦꯞꯄꯤ ꯃꯤꯀꯨꯞ ꯑꯃꯗꯤ ꯇꯨꯃꯤꯟ ꯂꯩꯅꯩ ꯑꯅꯤꯃꯛ꯫ ꯄꯥꯔꯤꯡ ꯍꯦꯟꯕ ꯇꯥꯏꯕꯪꯈꯣꯝꯕꯤꯕꯨ ꯌꯦꯡꯗꯨꯅ ꯇꯞꯂꯞ ꯍꯥꯏꯔꯛꯏ, ꯃꯐꯝ ꯑꯁꯤꯗ ꯆꯦꯛꯁꯤꯟꯅ ꯂꯩꯔꯝꯃꯨ ꯑꯩ ꯃꯈꯣꯏꯕꯨ ꯌꯦꯡꯂꯨꯈꯤꯒꯦ꯫ ꯋꯥꯍꯩꯗꯨꯒ ꯂꯣꯏꯅꯅ ꯇꯥꯏꯕꯪꯈꯣꯝꯕꯤꯕꯨ ꯇꯞꯅ ꯊꯝꯕꯤꯔꯝ ꯈꯣꯡꯀꯥꯞ ꯑꯃ ꯊꯥꯡꯕ ꯍꯧꯏ꯫ ꯑꯗꯨꯕꯨ ꯇꯨꯃꯤꯟꯅ ꯂꯦꯞꯍꯧꯕꯤ ꯅꯨꯄꯤꯗꯨꯅ ꯃꯈꯨꯠꯇꯨ ꯁꯠ ꯄꯥꯏꯗꯨꯅ ꯏꯄꯥ ꯄꯥꯈꯠꯅ ꯀꯧꯖꯔꯛꯏ, ꯃꯆꯥꯏꯕꯨꯡꯉꯣ꯫ ꯄꯥꯔꯤꯡ ꯍꯦꯟꯕ ꯈꯣꯡꯊꯥꯡꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯇꯥꯏꯕꯪꯈꯣꯝꯕꯤ ꯃꯃꯤꯠꯇꯨ ꯃꯥꯡꯂꯣꯝꯗ ꯆꯨꯝꯗ꯭ꯔꯤꯡ ꯊꯝꯂꯛꯏ꯫ ꯀꯥꯞꯂꯛꯂꯤꯕ ꯇꯦꯟꯖꯩꯁꯤꯡ ꯑꯗꯨ ꯎꯕꯗ ꯇꯞꯂꯞ ꯄꯥꯏꯔꯝꯕ ꯃꯥꯒꯤ ꯃꯆꯥꯏꯕꯨꯡꯉꯣꯒꯤ ꯃꯈꯨꯠꯇꯨ ꯆꯦꯖꯦꯠ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯃꯤꯠꯃꯥꯡꯗ ꯎꯔꯝꯕ ꯃꯥꯒꯤ ꯃꯇꯩꯕꯦꯝꯃꯒꯤ ꯃꯥꯏꯀꯩ ꯄꯥꯡꯂꯛꯄ ꯅꯣꯡꯗꯝꯕ ꯃꯤꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯈꯪꯍꯧꯅꯅ ꯊꯋꯥꯏ ꯋꯥꯅ ꯃꯃꯥꯏꯗꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯃꯤꯠꯁꯅꯥ ꯑꯅꯤ ꯃꯤꯄꯥꯏꯅ ꯄꯥꯈꯠꯅ ꯊꯤꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗꯅꯤ ꯃꯥꯒꯤ ꯑꯣꯏ ꯊꯪꯕ ꯈꯨꯖꯦꯡ ꯑꯗꯨꯗ ꯌꯥꯟꯗꯨꯅ ꯆꯤꯡꯂꯛꯄꯗꯨ꯫ ꯅꯣꯡꯗꯝꯕ ꯆꯤꯡꯂꯛꯂꯤꯕꯗꯨ ꯃꯁꯥꯗ ꯐꯥꯎꯈꯤꯗ꯭ꯔꯤ ꯃꯤꯠꯃꯥꯡꯗ ꯎꯔꯝꯕ ꯃꯥꯒꯤ ꯃꯇꯩꯕꯦꯝꯃꯒꯤ ꯃꯥꯏꯀꯩꯅ ꯃꯥꯡꯈ꯭ꯔꯕꯗ꯫ ꯂꯤꯛꯂꯥꯏ ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯆꯤꯡꯂꯤꯕꯗꯨ ꯃꯆꯤ ꯂꯦꯡꯗꯕꯒꯨꯝ ꯇꯧꯔꯕꯗ ꯃꯃꯥꯏꯗꯨ ꯂꯩꯁꯤꯜꯂꯛꯇꯨꯅ ꯅꯣꯡꯗꯝꯕꯕꯨ ꯂꯥꯛꯇꯅ ꯀꯧꯔꯛꯏ, ꯏꯕꯨꯡꯉꯣ ꯇꯥꯕ꯭ꯔꯥ? ꯍꯣꯏ ꯏꯕꯨꯡꯉꯣ ꯇꯥꯕ꯭ꯔꯣ? ꯑꯔꯣꯏꯕꯒꯤ ꯈꯣꯟꯇꯣꯛ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯤꯛꯂꯥꯏ ꯅꯣꯡꯗꯝꯕꯒꯤ ꯄꯥꯝꯕꯣꯝꯗ ꯈꯨꯖꯤꯟꯅ ꯇꯤꯈꯠꯇꯅ ꯁꯤꯛꯂꯛꯏ꯫ ꯅꯣꯡꯗꯝꯕ ꯃꯁꯥꯗꯨ ꯆꯩꯅꯥ ꯈꯖꯤꯛ ꯐꯥꯎꯔꯗꯨꯅ ꯃꯃꯥꯏꯗꯨ ꯐꯠ ꯂꯩꯁꯤꯜꯂꯛꯇꯨꯅ ꯄꯥꯝꯕꯣꯝꯗ ꯁꯠ ꯌꯦꯡꯏ꯫ ꯂꯤꯛꯂꯥꯏꯁꯨ ꯅꯣꯡꯗꯝꯕꯗ ꯁꯠ ꯍꯥꯏꯔꯛꯏ, ꯆꯠꯁꯦ ꯊꯣꯛꯂꯛꯑꯣ꯫ ꯅꯣꯡꯗꯝꯕ ꯏꯄꯥ ꯄꯥꯈꯠꯅ ꯄꯥꯎꯈꯨꯝ ꯑꯗꯨꯃꯛ ꯄꯤꯔꯛꯏ, ꯏꯇꯩꯕꯦꯝꯃꯗꯨ ꯍꯧꯖꯤꯛꯇ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯂꯩꯔꯝꯕꯅꯤ ꯑꯗꯣ꯫ ꯂꯤꯛꯂꯥꯏ ꯈꯣꯟꯗꯨ ꯀꯟꯇꯛꯅ ꯑꯗꯨꯃꯛ ꯄꯥꯎꯈꯨꯝ ꯄꯤ, ꯑꯁꯣꯝꯗ ꯂꯩꯍꯧꯔꯦ ꯂꯥꯛꯑꯣ ꯊꯣꯛꯅꯕ ꯇꯧꯔꯁꯦ꯫ ꯅꯣꯡꯗꯝꯕ ꯃꯃꯤꯠ ꯂꯪꯊꯣꯛꯇꯨꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ, ꯑꯁꯣꯝ ꯀꯗꯣꯝꯗ?
ꯑꯩ ꯆꯠꯂꯨꯒꯦ ꯃꯥꯒꯤ ꯋꯥꯗꯨ ꯊꯥꯖꯗꯕꯒꯨꯝ ꯉꯥꯡꯂꯛꯄꯗꯨꯗ ꯂꯤꯛꯂꯥꯏ ꯇꯦꯟꯖꯩ ꯃꯔꯛ ꯑꯗꯨꯗ ꯏ ꯍꯥꯏꯒꯠꯂꯗꯨꯅ ꯂꯧꯔꯛꯏ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯂꯁꯦ ꯍꯥꯏꯕꯅꯤ ꯅꯪꯗꯅ ꯃꯄꯨ ꯍꯦꯟꯅ ꯅꯤꯡꯕꯒꯤ ꯇꯥꯏꯞꯇ ꯑꯩꯁꯨ ꯅꯪꯉꯣꯟꯗꯒꯤ ꯇꯥꯗꯕ ꯑꯆꯥꯟꯕꯤꯅꯤ ꯈꯪꯉꯕ꯭ꯔꯥ ꯋꯥꯗꯨ ꯍꯦꯛ ꯍꯥꯏꯕ ꯂꯣꯏꯔꯛꯄꯗꯅꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯋꯥꯏ ꯑꯀꯨꯝ ꯇꯧꯔꯤꯕꯗꯨꯒꯤ ꯀꯣꯛꯇꯣꯟ ꯃꯄꯥ ꯁꯪꯂꯦꯟ ꯀꯨꯞꯂꯤꯕ ꯏꯗꯨ ꯃꯩꯅ ꯆꯥꯛꯇꯨꯅ ꯀꯦꯂꯛꯇꯣꯏꯒꯤ ꯅꯥꯟꯊꯔꯛꯄꯗꯨ ꯎꯕꯗ ꯅꯣꯡꯗꯝꯕ ꯂꯤꯛꯂꯥꯏꯕꯨ ꯅꯥꯀꯟꯗ ꯐꯠ ꯆꯤꯡꯊꯣꯛꯏ ꯃꯩꯕꯨꯜꯗꯨ ꯍꯦꯛ ꯀꯦꯟꯈꯤꯕꯒ ꯅꯣꯡꯗꯝꯕ ꯂꯤꯛꯂꯥꯏꯒꯤ ꯃꯈꯨꯠꯇꯨ ꯆꯣꯏꯆꯠ ꯁꯝꯅꯗꯨꯅ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯆꯦꯟꯊꯣꯔꯛꯇꯨꯅ ꯐꯅ ꯀꯨꯏꯅ ꯃꯖꯥꯏꯕꯤ ꯑꯃ ꯂꯩꯀꯣꯜ ꯉꯥꯟꯕꯤꯒ ꯃꯈꯣꯏ ꯑꯍꯨꯝ ꯃꯤꯠꯃꯥꯡꯗ ꯎꯔꯤꯕ ꯃꯇꯧ ꯑꯗꯨ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤꯕꯅꯤ ꯄꯥꯎꯗꯨ ꯇꯥꯕꯗꯅꯤ ꯄꯥꯔꯤ ꯌꯩꯕ ꯃꯀꯣꯛ ꯄꯥꯏꯈꯤꯕ ꯈꯨꯗꯛꯇ ꯂꯥꯟꯕꯥꯎ ꯌꯦꯜꯂꯗꯨꯅ ꯃꯅꯥꯏ ꯃꯁꯜ ꯃꯌꯥꯝ ꯑꯃ ꯂꯥꯟꯒꯤ ꯁꯦꯝ ꯁꯥꯗꯨꯅ ꯃꯣꯏꯔꯥꯡ ꯃꯥꯏꯀꯩ ꯄꯥꯡꯍꯟꯈꯤꯕ ꯃꯣꯏꯔꯥꯡ ꯀꯣꯂꯨꯞꯇꯨꯃ ꯌꯦꯛꯅꯕꯅ ꯀꯣꯏꯁꯤꯟꯈ꯭ꯔꯕꯅ ꯃꯈꯣꯏꯕꯨ ꯍꯦꯛ ꯅꯝꯊꯨꯗꯨꯅ ꯆꯪꯕꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯗꯨꯕꯨ ꯂꯥꯟꯃꯤ ꯂꯦꯞꯇꯅ ꯊꯥꯖꯤꯟꯕꯅ ꯌꯦꯛꯅꯕꯁꯤꯡ ꯑꯗꯨ ꯅꯝꯊꯕ ꯉꯝꯈꯤꯕꯅꯤ ꯂꯥꯟꯗꯤ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯄꯨꯡꯖꯥ ꯈꯔꯗ ꯑꯗꯨꯕꯨ ꯃꯣꯏꯔꯥꯡꯒꯤ ꯐꯤꯕꯝꯗꯤ ꯀꯝꯗꯧꯍꯧꯔꯦ ꯃꯩꯅ ꯃꯩꯋꯥꯏꯗꯨꯅ ꯆꯥꯛꯂꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯍꯥꯟꯅ ꯀꯟꯅꯕ ꯍꯣꯠꯅꯩ ꯃꯩꯋꯥꯏꯗꯨꯅ ꯆꯥꯛꯂꯤꯕ ꯁꯪꯒꯥꯏꯁꯤꯡꯁꯨ ꯌꯥꯔꯤꯕ ꯃꯈꯩ ꯀꯟꯅꯕ ꯍꯣꯠꯅꯩ ꯁꯪꯂꯦꯟ ꯑꯗꯨꯒꯤ ꯁꯨꯃꯥꯡꯗ ꯇꯥꯔꯤꯕ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨꯕꯨ ꯇꯦꯡꯊꯥꯗꯨꯅ ꯀꯧꯖꯔꯤ ꯑꯗꯨꯛ ꯏꯪꯅ ꯐꯖꯕ ꯉꯁꯤꯒꯤ 15ꯅꯤ ꯄꯥꯟꯕ ꯊꯥꯖꯃꯥꯗꯤ ꯇꯥꯏꯕꯪꯒꯤ ꯑꯋꯥꯕꯗꯨ ꯎꯕꯤꯗ ꯑꯇꯤꯌꯥꯗ ꯃꯦꯡꯅ ꯉꯥꯟꯊꯣꯏꯔꯔꯤ ꯏꯃꯝ ꯃꯝꯂꯕ ꯃꯣꯏꯔꯥꯡꯒꯤ ꯑꯇꯤꯌꯥꯗ ꯄꯤꯔꯤꯕꯤ ꯃꯉꯥꯜ ꯃꯝꯂꯕ ꯑꯁꯥꯗꯗꯤ ꯅꯠꯇ ꯃꯝꯂꯕ ꯑꯇꯤꯌꯥꯗ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯃꯔꯛꯇ ꯏꯈꯦꯡ ꯃꯔꯛꯇ ꯇꯥꯡꯒꯣꯏ ꯑꯣꯏꯔꯤꯕ ꯃꯣꯏꯔꯥꯡ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯃꯗꯣꯝ ꯂꯦꯞꯄ ꯉꯝꯖꯗ ꯕꯣꯝ ꯕꯣꯝ ꯍꯥꯏꯊꯔꯤꯕ ꯃꯣꯏꯔꯥꯡꯒꯤ ꯁꯪꯒꯥꯏꯁꯤꯡ ꯃꯩꯋꯥꯏꯗꯨꯅ ꯁꯝꯊꯔꯤꯕ ꯂꯥꯟꯃꯩꯒꯨꯝ ꯇꯣꯟꯗꯣꯟ ꯃꯆꯥ ꯏꯕꯨꯡꯉꯣꯅ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯈꯤ ꯍꯥꯏꯕꯒꯤ ꯄꯥꯎꯗꯨ ꯈꯪꯂꯛꯂꯕꯗ ꯀꯣꯛꯆꯥꯎꯕꯤ ꯀꯥꯅ ꯊꯨꯅ ꯃꯣꯏꯔꯥꯡ ꯃꯥꯏꯀꯩ ꯄꯥꯡꯂꯛꯏ ꯃꯥꯅ ꯌꯧꯔꯛꯄꯗ ꯂꯥꯛꯄ ꯑꯇꯩ ꯄꯨꯝꯕꯗꯤ ꯍꯥꯟꯅꯅ ꯂꯥꯛꯇꯨꯅ ꯂꯩꯔꯝꯃꯤ ꯈꯨꯃꯟ ꯂꯥꯛꯄ ꯈꯛꯇ ꯅꯠꯇꯅ ꯁꯪꯂꯦꯟ ꯃꯃꯥꯡꯗ ꯇꯥꯔꯤꯕ ꯏꯈꯦꯡ ꯇꯩꯕ ꯍꯛꯆꯥꯡ ꯃꯌꯥꯝ ꯑꯗꯨꯗ ꯎꯕꯗ ꯈꯥꯕ ꯉꯥꯟꯕ ꯂꯩꯀꯣꯜ ꯉꯥꯟꯕꯤꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯁꯥꯔꯤꯕꯤ ꯄꯤꯌꯥꯏꯅꯨ इल्लिबा इनफी अदुना मचिंदु मेंदुना सोरु चिंखत्तुना मखोन थोकपा ngamda kapli सनानुसु अदुमंgai लेबाक मखादा फमथादुना तेंथादुना kapli मचाई बेमना मफम असिदगी हलक्खिद्रबदा ओइरमलिबा फिबम अदुगा मिटमांगदा तादुना लेरिबा थवाई याउद्रबा हक्चांग मयाम अदु उरबदा तोंदोन लाक्लिबा सगोल गारी अदुदगी कुमथाबा ngamda मचिंदु मेंदुना बिरांग इहौना तुमिन येंगली अमरोमदा लालुप ngakpa लानगी थौगाई पुरिबा पिबा सिंग अदुरी तादुना लेरिबा यक्नबा सिंग अदुबु कुपना येंगसिली अदुबु अकक्नबा सलाइगी नत्रगा कांगलुपकी ओइबा सक्ताक ममी अमतसु उगे फंगदे तारिबा यक्नबगी फिजेट सिंग अदु चाकलंबा मैरीसु तपना तांगोई ओलगले नुमिदांगी अतियादा था जमाना मेंगना nganthoi पुकनिंग इनौ नौगदबा ngasiगी lamtagi purnima numitni adubu tha jamagi phajabadumag madu khaktamag ngaire sonthaba leita nganthoiriba taibang singi thamoidi haifam khangda sontharare moirang sangaida thabak tawduna leiramba ibohalsu sanglenda laktuna pukning mi paina tathak machagi maikai yengduna mitlu pirang ihauri machanupa atombadi साफना मागा पुल्लरे संगाई सुमपागी फिजी यालदुना सुचुत्तौदुना मचेबु येंगली सोमदना कमदौरी संगलेन मनुंगदगी जंगलै इबुंगोगा थोकमिनरकपदुदगी लिंगजल थोइबी तंफाबु खुजिना सिक्तुना वा ngangganu हाइदना इंगित पंगतौदा तौई तंफासु मतारोइना तौरिबा इंगित अदु भापति इता तादा मासु तुमिना इल्ली थौजंगबना मरक वा nganggduna लिंगजल थोइबीदा नमनमदना वाहंग हंगबदा लिंगजल थोइबीना इकाई खुमनदुना जंगलै इबुंगो हाइदना कौरबदा मासु खंगलबनी पिबादो जंगलै इबुंगोनी हाइबा अदुबु इंगौ ngauri
ꯂꯤꯡꯖꯦꯜ ꯊꯣꯏꯕꯤꯕꯨ ꯏꯕꯨꯡꯉꯣ ꯃꯥꯅ ꯃꯖꯥꯏꯕꯤ ꯑꯃ ꯑꯇꯣꯝꯕꯤ ꯍꯥꯏꯗꯅ ꯀꯧꯕꯤꯔꯝꯕꯗꯨꯃꯗꯤ ꯑꯗꯨꯕꯨ ꯇꯝꯐꯥꯁꯨ ꯃꯇꯥꯔꯣꯏꯅ ꯍꯥꯏꯕꯤ ꯏꯟꯕꯤ ꯑꯣꯏꯔꯗꯨꯅ ꯋꯥ ꯉꯥꯡꯗꯦ ꯇꯨꯃꯤꯟꯅ ꯂꯩ ꯂꯥꯡꯂꯝꯕ ꯅꯤꯜꯂꯝꯕ ꯆꯨꯔꯝꯕ ꯇꯦꯟꯖꯩꯒꯤ ꯅꯣꯡ ꯂꯦꯞꯈ꯭ꯔꯕꯗ ꯂꯣꯠꯂꯝꯕ ꯎꯀꯨ ꯃꯔꯨꯝꯗꯒꯤ ꯑꯍꯨꯝꯗꯨ ꯊꯣꯛꯂꯛꯇꯨꯅ ꯊꯧꯖꯪꯕꯅ ꯂꯝꯖꯤꯡꯗꯨꯅ ꯃꯣꯏꯔꯥꯡ ꯁꯪꯒꯥꯏ ꯃꯥꯏꯀꯩ ꯄꯥꯡꯂꯛꯏ ꯇꯝꯐꯥꯗꯤ ꯉꯁꯥꯏꯗꯒꯤ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤꯗ ꯑꯃꯨꯛ ꯌꯦꯡ ꯅꯨꯄꯥꯗꯨꯗ ꯑꯃꯨꯛ ꯌꯦꯡ ꯏꯉꯥꯎ ꯉꯥꯎꯔꯕ ꯋꯥꯈꯜꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯑꯃꯨꯛ ꯃꯣꯏꯔꯥꯡ ꯁꯪꯒꯥꯏꯗꯨ ꯌꯨꯝꯅꯤ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕ ꯃꯥꯏꯀꯩ ꯑꯁꯤꯅ ꯇꯝꯐꯥꯗꯤ ꯏꯉꯥꯎ ꯉꯥꯎꯔꯤ ꯂꯝꯕꯤ ꯂꯥꯛꯄꯗ ꯎꯔꯤꯕ ꯃꯣꯏꯔꯥꯡ ꯀꯣꯂꯨꯞꯀꯤ ꯁꯛꯐꯝ ꯑꯗꯨ ꯃꯁꯥꯗꯨ ꯇꯨ ꯆꯨꯡꯕ ꯐꯥꯎꯏ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯃꯄꯥ ꯑꯃꯗꯤ ꯃꯧꯄꯥꯒꯤꯗꯃꯛ ꯃꯊꯥ ꯁꯥꯔꯤꯕ ꯋꯥꯈꯜ ꯑꯗꯨꯒꯤ ꯃꯔꯛꯇ ꯇꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯇꯧꯒ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗꯒꯤ ꯂꯣꯠꯅꯤꯡꯕ ꯍꯥꯏꯕꯗꯨ ꯄꯣꯛꯂꯨꯕꯅꯤ ꯃꯣꯏꯔꯥꯡ ꯁꯪꯒꯥꯏꯒꯤ ꯈꯨꯟꯖꯤꯟ ꯌꯧꯔꯕꯗ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯊꯧꯖꯪꯕꯗ ꯑꯣꯟꯁꯤꯟ ꯃꯀꯣꯛ ꯅꯣꯜꯂꯞꯅ ꯍꯥꯏꯔꯛꯏ ꯄꯨꯟꯁꯤꯒꯤ ꯁꯤꯟꯕ ꯉꯝꯂꯔꯣꯏꯗꯕ ꯂꯃꯟ ꯑꯃ ꯏꯕꯨꯡꯉꯣꯗ ꯇꯣꯟꯁꯤꯟꯖꯩ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯕꯒꯤꯗꯃꯛ ꯆꯪꯂꯩ ꯏꯕꯨꯡꯉꯣꯒꯤ ꯃꯇꯦꯡ ꯄꯨꯟꯁꯤꯒꯤ ꯀꯧꯖꯔꯣꯏ ꯊꯧꯖꯪꯕ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯗ ꯃꯇꯦꯡ ꯄꯥꯡꯕ ꯀꯧꯗꯦꯗ ꯃꯆꯥꯏꯕꯤ ꯑꯃꯕꯨ ꯉꯥꯛꯆꯕꯅꯤ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯊꯧꯖꯪꯕꯗ ꯁꯠ ꯌꯦꯡꯂꯛꯏ ꯅꯨꯄꯥꯗꯨꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯈꯥ ꯇꯥꯏ ꯑꯗꯣ ꯅꯈꯣꯏ ꯑꯅꯤꯈꯛ ꯆꯪꯕ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯌꯥꯅꯤꯗ ꯊꯦꯡꯁꯨ ꯊꯦꯡꯂꯤ ꯏꯕꯨꯡꯉꯣꯁꯨ ꯆꯪꯂꯩ ꯃꯥꯏꯀꯩ ꯄꯥꯡꯕꯤꯔꯨ ꯑꯗꯣ ꯑꯩꯗꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯅꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯟꯅꯤꯡꯗꯕꯅꯤ ꯑꯇꯩ ꯑꯇꯩꯗ ꯂꯩꯕ ꯄꯥꯝꯗ꯭ꯔꯒꯁꯨ ꯃꯆꯥꯏꯕꯤ ꯑꯃꯒꯤꯗ ꯀꯪꯂꯥꯒꯤꯗ ꯂꯩꯔꯨꯅꯕ ꯇꯧꯁꯦ ꯍꯥꯏꯕꯁꯨ ꯌꯥꯅꯤꯡꯗ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯋꯥꯈꯜꯗ ꯁꯥꯒꯠꯂꯗꯨꯅ ꯁꯣꯜꯂꯤ ꯍꯣꯏ ꯌꯥꯔꯦ ꯀꯩꯝꯇ ꯍꯥꯏꯕꯤꯔꯅꯨ ꯆꯠꯂꯣꯝꯗ ꯆꯠꯄꯤꯈ꯭ꯔꯣ ꯑꯩꯈꯣꯏ ꯄꯥꯕꯒ ꯅꯥꯎꯕꯗꯨꯕꯨ ꯑꯩ ꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯃꯃꯤꯠꯇꯨ ꯎꯏꯁꯤꯟꯗꯨꯅ ꯀꯞꯅꯤꯡꯕꯒꯤ ꯁꯣꯔ ꯑꯃ ꯐꯨꯟꯒꯠꯂꯛꯂꯤꯕꯗꯨ ꯐꯥꯊꯩ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ ꯅꯨꯄꯥ ꯃꯥꯅ ꯍꯥꯏꯖꯔꯤꯕ ꯋꯥ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯊꯧꯖꯪꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯁꯣꯔ ꯃꯄꯤ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯋꯥꯗꯨ ꯁꯝꯖꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯐꯔꯦ ꯅꯣꯏꯁꯨ ꯆꯪꯈ꯭ꯔꯣ ꯑꯗꯣ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ ꯂꯥꯟꯁꯦ ꯂꯣꯏꯈꯤꯕꯗ ꯉꯥꯏꯔꯤ ꯑꯃꯨꯛ ꯃꯈꯥ ꯁꯝꯊꯔꯛꯄꯁꯨ ꯃꯤꯀꯨꯞ ꯐꯥꯕ ꯅꯠꯇꯦ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯃꯀꯣꯛ ꯇꯞꯅ ꯅꯣꯝꯂꯛꯏ ꯄꯦꯔꯤ ꯄꯦꯔꯤ ꯏꯁꯨ ꯁꯨꯒꯠꯂꯗꯨꯅ ꯂꯩꯔꯤꯕ ꯏꯕꯦꯝ ꯃꯃꯥꯒꯤ ꯃꯃꯥꯏ ꯃꯆꯥꯗꯨ ꯎꯕꯗ ꯊꯧꯖꯪꯕ ꯊꯤꯡꯕ ꯉꯝꯗ ꯃꯆꯤꯟꯕꯥꯜꯗ ꯃꯤꯅꯣꯛ ꯑꯃ ꯐꯠ ꯇꯝꯂꯗꯨꯅ ꯍꯥꯏꯔꯛꯏ ꯆꯠꯂꯨꯈꯤꯒꯦ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯨ ꯃꯆꯥꯏꯕꯤ ꯑꯃꯁꯨ ꯋꯥꯍꯩꯗꯣ ꯍꯥꯏꯔꯝꯂꯒ ꯇꯝꯐꯥꯗ ꯍꯥꯏꯐꯦꯠ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯝ ꯃꯥꯏ ꯂꯩꯗꯨꯅ ꯆꯠꯄ ꯍꯧꯈꯤ ꯅꯨꯄꯥꯗꯨ ꯆꯠꯈ꯭ꯔꯕꯗ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯃꯣꯏꯔꯥꯡ ꯁꯪꯒꯥꯏꯔꯣꯝꯗ ꯍꯣꯠꯇꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯄꯥꯕꯨ ꯊꯤꯔꯛꯏ ꯑꯗꯨꯕꯨ ꯁꯪꯒꯥꯏꯗ ꯂꯩꯔꯝꯕ ꯃꯤꯅ ꯇꯝꯂꯛꯇꯨꯅ ꯍꯥꯏꯕꯗꯒꯤ ꯈꯪꯂꯦ ꯃꯄꯥ ꯑꯃꯗꯤ ꯃꯧꯄꯥ ꯁꯥꯐꯔꯦ ꯍꯧꯖꯤꯛꯅ ꯃꯥꯕꯨ ꯌꯦꯡꯕ ꯁꯪꯂꯦꯟꯂꯣꯝꯗ ꯆꯠꯈꯤ ꯍꯥꯏꯔꯕꯗꯨ ꯄꯨꯛꯅꯤꯡꯗꯨ ꯈꯖꯤꯛ ꯅꯦꯅꯥ ꯇꯥꯕꯒꯤ ꯁꯣꯔ ꯑꯆꯧꯕ ꯑꯃ ꯆꯤꯡꯗꯨꯅ ꯍꯣꯟꯗꯣꯛꯆꯩ ꯆꯐꯨ ꯁꯥꯐꯝ ꯑꯗꯨꯒꯤ ꯆꯨꯔꯤ ꯑꯗꯨꯗ ꯐꯗ꯭ꯔꯥꯛ ꯂꯥꯎꯅ ꯃꯁꯥꯗꯨ ꯌꯥꯡꯅ ꯐꯝꯊꯩ ꯉꯁꯥꯏꯗꯒꯤ ꯏꯉꯥꯎ ꯉꯥꯎꯔꯕ ꯇꯝꯐꯥꯗꯨ ꯍꯧꯖꯤꯛꯇꯗ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤꯅ ꯅꯤꯡꯊꯤꯅ ꯐꯝꯈ꯭ꯔꯕꯗ ꯃꯥꯁꯨ ꯐꯝꯊꯔꯛꯇꯨꯅ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤꯗ ꯍꯨꯠꯇꯨꯅ ꯌꯦꯡ ꯇꯞꯂꯞ ꯀꯧꯔꯛꯏ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯅꯨꯄꯤꯗꯨꯁꯨ ꯇꯝꯐꯥꯅ ꯀꯧꯔꯛꯂꯤꯕ ꯈꯨꯀꯧ ꯑꯗꯨ ꯃꯁꯥꯅ ꯈꯪꯖꯕꯅ ꯃꯃꯤꯠꯇꯨ ꯎꯏꯁꯤꯟꯗꯨꯅ ꯃꯁꯥꯗꯨ ꯐꯛꯂꯥꯡꯗ ꯇꯞꯅ ꯉꯥꯊꯈꯤꯗꯨꯅ ꯃꯥꯁꯨ ꯇꯞꯂꯞ ꯈꯨꯝꯂꯛꯏ ꯇꯝꯐꯥ 15 ꯄꯥꯟꯕ ꯂꯝꯇꯥꯒꯤ ꯑꯇꯤꯌꯥꯗ ꯃꯦꯡꯅ ꯉꯥꯟꯊꯣꯏꯔꯤꯕ ꯊꯥꯖꯃꯥꯕꯨ ꯌꯦꯡꯗꯨꯅ ꯑꯆꯤꯛꯄꯗ ꯅꯥꯏꯇꯣꯝ ꯐꯝꯂꯤ ꯄꯤꯕꯥꯔꯦꯟ ꯄꯥꯎꯗꯝ ꯑꯗꯨꯅ ꯈꯪꯂꯤ ꯉꯁꯤꯒꯤ ꯇꯝꯊꯤꯔꯕ ꯊꯧꯗꯣꯛ ꯑꯗꯨ ꯄꯥꯎꯗꯨ ꯍꯦꯛ ꯇꯥꯕꯒ ꯍꯧꯒꯠꯇꯨꯅ ꯆꯦꯟꯅꯤꯡꯈꯤ ꯑꯗꯨꯕꯨ ꯈꯣꯡꯐꯝꯗꯨ ꯂꯦꯡꯕ ꯌꯥꯗꯕꯅ ꯄꯨꯟꯈꯤꯕ ꯀꯣꯡꯒꯣꯏ ꯑꯗꯨꯅ ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯄꯨꯜꯂꯝꯂꯔꯤ ꯉꯥꯏꯗꯨꯅ ꯂꯩꯖꯔꯤ ꯑꯅꯧꯕ ꯃꯔꯥꯜ ꯑꯃ ꯑꯃꯨꯛ ꯁꯤꯕꯤꯒꯗꯧꯔꯤ ꯉꯁꯤꯁꯨ ꯃꯔꯣꯜ ꯊꯣꯛꯄ ꯌꯥꯗꯕ ꯃꯉꯣꯟꯗ ꯑꯅꯧꯕ ꯃꯇꯧ ꯑꯃ ꯑꯣꯏꯗ꯭ꯔꯕꯅ ꯋꯥꯈꯜꯗꯨ ꯑꯗꯨꯔꯣꯝꯗ ꯈꯟꯗꯨꯅ ꯄꯣꯊꯥꯕ ꯉꯝꯗꯕ ꯋꯥꯈꯜ ꯅꯠꯇꯦ ꯁꯪꯂꯦꯟ ꯃꯅꯨꯡꯗ ꯃꯆꯥꯏꯕꯤ ꯑꯃ ꯌꯥꯎꯈꯤ ꯍꯥꯏꯕ ꯄꯥꯎ ꯑꯁꯤꯗ ꯃꯥ ꯃꯤꯀꯨꯞ ꯑꯃꯗ ꯇꯞꯊꯗꯨꯅ ꯂꯩꯕ ꯉꯝꯖꯗꯕꯅꯤ ꯊꯥꯡꯗꯣꯛꯇꯨꯅ ꯆꯠꯀꯦꯁꯨ ꯌꯥꯗ ꯂꯦꯡꯗ ꯂꯩꯔꯣꯁꯨ ꯄꯨꯛꯅꯤꯡ ꯋꯥꯈꯜꯅ
ꯍꯧꯅꯗꯨꯅ ꯌꯥꯗ꯭ꯔꯕꯗ ꯇꯨꯃꯤꯟ ꯆꯥꯛꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯆꯥ ꯏꯕꯨꯡꯉꯣꯕꯨ ꯃꯣꯏꯔꯥꯡꯒꯤꯗ ꯊꯥꯈꯤꯕꯅꯤ ꯄꯥꯎꯗꯨ ꯈꯪꯗꯣꯛꯅꯕ ꯍꯥꯏꯗꯅ ꯃꯆꯥ ꯏꯕꯨꯡꯉꯣꯁꯨ ꯍꯜꯂꯛꯄ ꯀꯧꯕ ꯅꯥꯏꯗ꯭ꯔꯕꯗ ꯋꯥꯈꯜꯗꯨ ꯃꯛꯁꯤꯟꯕ ꯌꯥꯕ ꯃꯛꯁꯤꯜꯂꯕꯗ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯊꯥ ꯖꯃꯥꯕꯨ ꯌꯦꯡꯗꯨꯅ ꯏꯪꯊꯕ ꯌꯥꯗ꯭ꯔꯕ ꯋꯥꯈꯜ ꯑꯗꯨ ꯈꯖꯤꯛꯇ ꯑꯣꯏꯔꯒꯁꯨ ꯏꯪꯊꯕ ꯉꯝꯒꯗ꯭ꯔꯥ ꯈꯟ ꯌꯦꯡꯖꯕꯅꯤ ꯉꯁꯤꯒꯤ 15ꯅꯤ ꯄꯥꯟꯕ ꯊꯥ ꯖꯃꯥꯕꯨ ꯂꯝꯇꯥꯒꯤ 15ꯅꯤ ꯄꯥꯟꯕ ꯑꯍꯤꯡꯗꯨ ꯁꯅꯥ ꯂꯩꯕꯥꯛꯇ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯄꯨꯛꯅꯤꯡꯗꯨ ꯃꯤꯄꯥꯏꯕꯅ ꯌꯣꯝꯗꯨꯅ ꯃꯆꯤꯟꯗ ꯇꯅꯤꯛꯅ ꯁꯣꯟꯖꯈꯤꯕꯅꯤ ngasi moirang tangkhai tumkhri hayeng kauba nongjadana kanabu kanana kanada karigidama ngasigi matawa sidagi henba lanjaw ma laklagadra masidani sana leiba ke miyamna ahingdu ma sonakhiba khudang da thangliba ngaksamda kotuna chingliba yotling masana yana hukjinjakhibani handoki loktoki khandribra ngasisu chenglei mama ibe matondon ꯃꯈꯣꯏꯁꯨ ꯌꯥꯎꯅ ꯁꯤꯜꯂꯨꯔꯤꯕ ꯂꯥꯂꯣꯡ ꯑꯣꯏꯒꯅꯤ ꯂꯥꯟꯅꯗꯨꯅ ꯑꯉꯣꯝ ꯃꯆꯥ ꯏꯄꯦꯝꯃꯁꯨ ꯁꯣꯛꯄ ꯌꯥꯎꯔꯕꯗ ꯃꯨꯛꯇꯥꯔꯩꯅ ꯆꯪꯂꯩ ꯁꯪꯒꯩꯃꯛꯇꯗ ꯂꯥꯛꯇꯨꯅ ꯂꯥꯟꯗꯨ ꯃꯈꯣꯏꯗꯤ ꯁꯤꯟꯕ ꯌꯥꯎꯗꯕꯒꯨꯝ ꯃꯆꯤꯟ ꯄꯦꯟꯕ ꯃꯈꯩ ꯉꯥꯡꯂꯔꯤ ꯁꯅꯥꯅꯨ ꯁꯥꯎꯅ ꯈꯣꯟꯖꯦꯜ ꯑꯗꯨ ꯍꯧꯅ ꯍꯧꯅ ꯂꯥꯎꯔꯤ ꯆꯪꯂꯩꯒꯤ ꯁꯨꯃꯥꯡꯃꯛꯇꯗ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯝꯗ꯭ꯔꯒꯗꯤ ꯑꯩꯒꯤ ꯏꯆꯥ ꯁꯅꯥ ꯃꯇꯨꯝꯅ ꯑꯁꯨꯝꯅ ꯇꯧꯔꯤꯁꯤ ꯇꯧꯔꯝꯒꯗ꯭ꯔꯣ ꯍꯥ ꯅꯪꯅ ꯊꯑꯣꯏꯅ ꯑꯩꯕꯨ ꯁꯤꯡꯅꯗꯨꯅ ꯇꯧꯔꯤꯕꯅꯤ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯂꯣꯏꯅꯁꯤ ꯍꯥꯏꯕꯒꯤ ꯅꯪꯒꯤ ꯑꯩꯒꯤ ꯑꯔꯣꯟ ꯑꯊꯨꯞ ꯃꯌꯥꯝ ꯑꯃ ꯂꯣꯠꯁꯤꯟꯅꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯂꯥꯛꯃꯤꯟꯅꯕꯅꯤ ꯑꯗꯨꯒ ꯅꯪꯃꯛꯅ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯤꯡꯅꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯊꯥꯖꯔꯨꯗꯕꯅꯤ ꯇꯣꯟꯗꯣꯟ ꯇꯣꯟꯗꯣꯟ ꯉꯁꯥꯏ ꯃꯈꯩ ꯈꯨꯝꯗꯦ ꯈꯨꯝꯂꯨꯔꯁꯨ ꯀꯗꯥꯏ ꯈꯨꯝꯗ꯭ꯔꯁꯨ ꯀꯗꯥꯏ ꯏꯃꯥꯟꯇ ꯃꯥꯟꯅꯔꯕ ꯄꯥꯎꯈꯨꯝꯅꯤ ꯑꯗꯨꯕꯨ ꯂꯥꯟ ꯑꯁꯤꯗ ꯁꯅꯥꯅꯨ ꯃꯁꯥꯁꯨ ꯁꯤꯟꯕ ꯌꯥꯎꯗꯕꯒꯨꯝ ꯇꯣꯟꯗꯣꯟꯅ ꯉꯥꯛꯇ ꯁꯤꯜꯂꯕꯒꯨꯝ ꯇꯧꯗꯨꯅ ꯉꯥꯡꯂꯛꯂꯕ ꯋꯥꯗꯨꯗ ꯇꯣꯟꯗꯣꯟ ꯁꯥꯎꯅ ꯁꯅꯥꯅꯨꯗ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯆꯥ ꯁꯣꯛꯂꯕꯅꯤꯅ ꯑꯩꯉꯣꯟꯗ ꯏꯔꯥꯟ ꯊꯪꯖꯤꯟꯕ ꯂꯥꯛꯂꯤꯕ꯭ꯔꯥ ꯅꯪꯒꯤꯁꯦ ꯏꯆꯦꯕꯦꯝꯃ ꯀꯥꯎꯒꯅꯨ ꯃꯩꯕꯨꯜ ꯄꯨꯕ ꯇꯦꯟꯖꯩ ꯄꯨꯗꯨꯅ ꯆꯪꯍꯟꯈꯤꯕꯅ ꯑꯩꯒꯤ ꯆꯪꯂꯩꯒꯤ ꯂꯥꯟꯃꯤꯁꯤꯡꯅꯤ ꯑꯗꯨꯒ ꯇꯦꯟꯖꯩ ꯈꯛꯇꯕꯨ ꯀꯥꯞꯈꯤꯕꯅ ꯅꯪꯒꯤ ꯑꯉꯣꯝꯒꯤ ꯂꯥꯟꯃꯤꯅꯤ ꯇꯣꯟꯗꯣꯟꯗꯨ ꯁꯣꯔ ꯐꯨꯏꯅ ꯀꯥꯝꯊꯣꯛꯇꯨꯅ ꯃꯈꯥ ꯇꯥꯏ ꯅꯆꯥ ꯏꯕꯦꯝꯃꯅ ꯁꯣꯛꯇꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤꯕ ꯃꯐꯝ ꯑꯗꯨꯅ ꯂꯝꯄꯥꯛꯇꯒꯤ ꯆꯠꯊꯣꯛꯂꯒ ꯆꯤꯡꯌꯥꯒꯤꯗꯨꯗꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯒꯤ ꯁꯒꯣꯜ ꯊꯝꯕꯥꯜꯅ ꯇꯥꯗꯅ ꯂꯩꯔꯝꯈꯤꯕꯅ ꯁꯪꯂꯦꯟꯒꯤ ꯃꯃꯥꯡꯗꯅꯤ ꯑꯩꯒꯤ ꯏꯆꯥꯕꯨ ꯀꯧꯊꯣꯛꯄꯤꯕꯒꯤ ꯃꯍꯨꯠ ꯃꯃꯤꯠ ꯉꯥꯎꯗꯨꯅ ꯃꯗꯣꯝ ꯆꯦꯜꯂꯛꯅꯕ ꯍꯣꯠꯅꯕꯗ ꯃꯔꯥꯏꯕꯛ ꯊꯤꯗꯨꯅ ꯃꯕꯨꯛ ꯐꯠꯇꯕꯗꯨ ꯈꯖꯤꯛ ꯁꯦꯝꯗꯣꯛꯆꯁꯅꯨ ꯍꯥꯏꯗꯅ ꯇꯟꯖꯥ ꯑꯃ ꯏꯁꯣꯔꯅ ꯄꯤꯕꯅꯤ ꯍꯥꯏꯗꯅ ꯈꯟꯗꯣꯛꯎꯆꯣ ꯊꯕꯛ ꯇꯧꯃꯤꯟꯅꯁꯦ ꯍꯥꯏꯔꯒꯗꯤ ꯅ ꯊꯃꯣꯏ ꯁꯦꯡꯅꯁꯦ ꯀꯔꯤ ꯍꯥꯏꯈꯤꯒꯗꯕ ꯋꯥꯠꯂꯤ ꯂꯩꯕꯤꯍꯧꯈꯤꯗ꯭ꯔꯥ ꯋꯥꯍꯩꯗꯨ ꯃꯆꯤꯟꯅ ꯄꯦꯟꯅ ꯍꯥꯏꯔꯝ ꯇꯣꯟꯗꯣꯟ ꯃꯪꯒꯣꯜ ꯀꯥꯗꯨꯅ ꯊꯣꯡꯖꯥꯎꯒꯤꯗꯨ ꯊꯣꯡꯗꯨ ꯊꯤꯡꯖꯤꯜꯂꯝꯗꯨꯅ ꯆꯪꯂꯛꯄꯅꯤ ꯊꯣꯡꯗꯨ ꯊꯤꯡꯖꯤꯜꯂꯝꯂꯒ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯄꯗ ꯂꯝꯌꯥꯏꯒꯤ ꯀꯥ ꯑꯗꯨꯗ ꯑꯊꯧꯕ ꯆꯨꯝꯗ꯭ꯔꯤꯡ ꯂꯦꯞꯇꯨꯅ ꯃꯥꯕꯨ ꯌꯦꯡꯂꯛꯄ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯇꯣꯟꯗꯣꯟ ꯆꯞ ꯂꯦꯞꯄꯤ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯊꯥꯡꯅ ꯃꯄꯨꯔꯣꯏꯕꯕꯨ ꯋꯥꯔꯧꯅ ꯌꯦꯡꯂꯛꯏ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒꯤ ꯑꯗꯨꯒꯨꯝꯂꯕ ꯃꯤꯠꯌꯦꯡ ꯑꯗꯨꯒ ꯑꯊꯧꯕ ꯃꯤꯆꯥꯟꯅꯕ ꯉꯝꯗ ꯃꯃꯥꯏꯗꯨ ꯇꯞꯅ ꯂꯩꯊꯣꯛꯈꯤꯗꯨꯅ ꯃꯀꯣꯛ ꯅꯣꯟꯊꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯇꯞꯅ ꯆꯪꯈꯤ ꯇꯣꯟꯗꯣꯟ ꯃꯁꯥꯗ ꯃꯩ ꯋꯥꯏꯔꯛꯂꯤꯕ ꯃꯩꯔꯤ ꯑꯗꯨ ꯀꯅꯥꯗ ꯇꯥꯏꯅꯒꯅꯤ ꯇꯥꯏꯅꯐꯝꯁꯨ ꯈꯪꯗ ꯃꯁꯥꯗꯨ ꯃꯩꯔꯤ ꯑꯗꯨꯅ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯊꯦꯛꯅ ꯑꯍꯤꯡ ꯑꯗꯨꯃ ꯂꯦꯟꯈꯤꯕꯅꯤ ꯐꯥꯊꯕ ꯉꯝꯗ꯭ꯔꯕ ꯋꯥꯈꯜ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯤꯄꯥꯏꯕꯅꯁꯨ ꯃꯥꯒꯤ ꯂꯥꯡꯒꯣꯏ ꯆꯟꯁꯤꯜꯂꯛꯂꯕꯗ ꯇꯨꯃꯤꯟꯅ ꯂꯦꯞꯂꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗꯨ ꯃꯥꯒꯤ ꯁꯒꯣꯜꯗꯨ ꯊꯧꯗꯣꯛꯇꯨꯅ ꯀꯩꯁꯨꯝꯗ ꯃꯄꯨꯟꯁꯤ ꯂꯦꯜꯂꯤꯕꯤ ꯃꯔꯥꯜ ꯂꯩꯇ ꯃꯔꯥꯜ ꯂꯤꯁꯤꯡꯒꯤ ꯃꯔꯥꯜ ꯊꯪꯖꯤꯜꯂꯤꯕꯤ ꯃꯁꯥꯒꯤ ꯄꯨꯟꯁꯤꯗꯒꯤ ꯃꯆꯥꯕꯨꯅ ꯍꯦꯟꯅ ꯂꯨꯝꯅ ꯈꯟꯗꯨꯅ ꯃꯔꯥꯜ ꯌꯥꯖꯈꯤꯕꯤ ꯊꯧꯅꯥ ꯐꯕꯤ ꯃꯤꯅꯨꯡꯁꯤꯅ ꯌꯣꯝꯕꯤ ꯀꯅꯥꯒꯨꯝꯕꯤꯒꯤꯗꯤ ꯊꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯨꯝꯅ ꯈꯟꯖꯔꯤꯕ ꯃꯃꯥ ꯏꯕꯦꯝꯃ ꯏꯔꯨꯂꯤꯒꯤ ꯃꯅꯥꯛꯇ ꯁꯒꯣꯜꯗꯨ ꯌꯥꯡꯅ ꯊꯧꯔꯗꯨꯅ ꯂꯥꯛꯏ ꯇꯝꯂꯔꯨꯒꯦ ꯈꯜꯂꯛꯏ ꯑꯉꯣꯝꯒ ꯁꯤꯡꯅꯕ ꯍꯧꯔꯛꯂꯕ ꯃꯤꯀꯨꯞ ꯑꯁꯤꯗꯗꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯣꯏꯔꯛꯀꯗꯧꯕ ꯑꯉꯣꯝꯅ ꯃꯈꯣꯏꯗ ꯃꯇꯝꯅꯅ ꯇꯥꯏꯅꯔꯛꯀꯗꯧꯕ ꯃꯇꯧꯁꯤꯡ ꯑꯗꯨ ꯃꯤꯠꯃꯥꯡꯗ ꯎꯔꯛꯇꯨꯅ ꯇꯣꯟꯗꯣꯟ ꯃꯥꯒꯤꯁꯨ ꯑꯔꯣꯏꯕ ꯃꯗꯣꯝ ꯃꯥꯏꯊꯤꯔꯔꯣꯏ ꯈꯟꯕ ꯋꯥꯈꯜꯅ
ꯁꯅꯥꯅꯨꯒꯤ ꯃꯔꯥꯜ ꯄꯨꯝꯕ ꯏꯔꯨꯂꯤꯗ ꯇꯝꯂꯨꯔꯒꯦ ꯈꯟ ꯃꯈꯨꯠ ꯈꯨꯕꯥꯛ ꯑꯗꯨꯗ ꯃꯤꯠꯂꯨꯗꯒꯤ ꯆꯦꯟꯊꯔꯛꯄ ꯅꯤꯡꯕ ꯀꯥꯏꯕ ꯄꯦꯟꯗꯕꯒꯤ ꯄꯤꯔꯥꯡ ꯑꯗꯨ ꯇꯨꯞ ꯇꯨꯞ ꯇꯥꯁꯤꯜꯂꯔꯤ ꯏꯔꯨꯂꯤ ꯃꯄꯤꯗꯨ ꯇꯞꯅ ꯅꯥꯟꯊꯣꯛꯇꯨꯅ ꯇꯣꯟꯗꯣꯟꯗ ꯌꯦꯡꯗꯨꯅ ꯇꯣꯟꯗꯣꯟꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯀꯔꯤ ꯄꯥꯝꯂꯤ ꯍꯥꯏꯌꯨ ꯅꯈꯣꯏꯒꯤ ꯀꯔꯤ ꯀꯔꯝꯕ ꯅꯔꯥꯜ ꯑꯃ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯏꯟꯁꯤꯟꯈꯤꯒꯗꯧꯕ ꯍꯥꯏꯌꯨ ꯇꯣꯟꯗꯣꯟ ꯏꯍꯧꯔꯛꯂꯤꯕ ꯄꯤꯔꯥꯡ ꯑꯗꯨ ꯃꯤꯠꯂꯨ ꯌꯧꯔꯛꯇꯅꯕ ꯐꯥꯖꯤꯟꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯉꯝꯗꯦ ꯏꯔꯨꯂꯤꯕꯨ ꯌꯦꯡꯗꯨꯅ ꯇꯞꯂꯞ ꯍꯥꯏꯔꯛꯏ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯕꯤꯅꯤ ꯍꯥꯏꯅ ꯈꯟꯖꯗꯨꯅ ꯊꯥꯡꯂꯨꯕ ꯑꯩꯒꯤ ꯈꯣꯡꯊꯥꯡꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯄꯨꯝꯅꯃꯛꯀꯤ ꯃꯃꯥꯡꯗ ꯃꯥꯏꯊꯤꯔꯕꯤꯒꯨ ꯅꯥꯏꯇꯣꯝ ꯂꯦꯞꯂꯔꯤ ꯇꯣꯟꯗꯣꯟ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯆꯤꯡꯗꯨꯅ ꯍꯣꯟꯗꯣꯛꯇꯨꯅ ꯈꯪꯅꯤꯡꯅ ꯂꯥꯛꯂꯤꯕ ꯃꯥꯒꯤ ꯋꯥꯍꯪ ꯑꯗꯨ ꯇꯞꯅ ꯍꯪꯂꯛꯏ ꯏꯔꯨꯂꯤ ꯏꯆꯥ ꯇꯥꯏꯕꯪ ꯈꯣꯝꯕꯤꯗꯨ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ ꯃꯇꯥꯡ ꯃꯇꯝ ꯏꯆꯥ ꯆꯥꯗ ꯂꯩꯑꯣꯏꯈ꯭ꯔꯕ ꯈꯨꯃꯟ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯋꯥꯔꯤꯗꯨ ꯇꯧꯔꯛꯄꯁꯤꯗ ꯏꯔꯨꯂꯤ ꯉꯛꯅ ꯇꯣꯟꯗꯣꯟꯕꯨ ꯌꯦꯡꯂꯛꯏ ꯃꯨꯛꯇꯥꯔꯩꯅ ꯇꯣꯟꯗꯣꯟ ꯃꯥꯕꯨ ꯁꯤꯡꯅꯔꯛꯂꯕꯗ ꯃꯥꯁꯨ ꯃꯨꯛꯇꯥꯔꯩꯕꯨ ꯃꯥꯌꯣꯛꯅꯅꯕ ꯆꯞ ꯆꯥꯕ ꯂꯥꯂꯣꯡ ꯁꯤꯟꯕ ꯇꯥꯕꯅꯤ ꯏꯔꯨꯂꯤꯗꯒꯤ ꯇꯥꯏꯕꯪ ꯈꯣꯝꯕꯤꯒꯤ ꯋꯥ ꯑꯁꯦꯡꯕ ꯑꯃ ꯀꯥꯡꯊꯣꯛꯂꯕꯗꯤ ꯃꯥꯒꯤꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯑꯣꯏꯊꯣꯛꯀꯗꯧꯔꯤꯕ ꯊꯕꯛꯅꯤ ꯃꯆꯥ ꯏꯕꯨꯡꯉꯣꯅ ꯃꯆꯥ ꯏꯕꯨꯡꯉꯣꯗ ꯈꯖꯤꯛ ꯇꯝꯂꯨꯕꯗ ꯃꯥꯒ ꯏꯔꯨꯂꯤꯒ ꯄꯨꯟꯁꯤꯟꯕꯗ ꯃꯥꯃꯛ ꯉꯥꯏꯔꯦ ꯍꯥꯏꯗꯅ ꯃꯉꯛ ꯍꯥꯏꯒꯠꯇꯨꯅ ꯂꯩꯔꯤꯕ ꯑꯉꯣꯝ ꯂꯥꯛꯄꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯗꯧꯔꯤꯕꯅꯤ ꯏꯔꯨꯂꯤ ꯏꯉꯛ ꯉꯛꯄ ꯃꯤꯠꯌꯦꯡꯅ ꯌꯦꯡꯂꯛꯂꯤꯕꯗꯨ ꯎꯕꯗ ꯇꯣꯟꯗꯣꯟ ꯄꯤꯁꯨꯝꯗꯨ ꯁꯨꯛꯆꯤꯟꯅꯔꯒ ꯋꯥꯗꯨ ꯃꯈꯥ ꯇꯥꯏ ꯏꯔꯨꯂꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯍꯜ ꯏꯃꯥꯏꯔꯦꯝꯕꯤ ꯍꯤꯡꯂꯤ ꯍꯥꯏꯅ ꯈꯜꯂꯤꯕ꯭ꯔꯥ ꯅꯆꯥꯅꯨꯄꯤ ꯁꯥꯗꯨꯅ ꯂꯩꯔꯤꯕꯤ ꯑꯉꯥꯡ ꯑꯁꯤ ꯀꯅꯥꯅꯣ